Kuki CSO Working Committee Urkhulgi Maikaidi Akan Mamongda Condemnation Statement Matulaki Haidibasi Tangmari Tamari English Singaniga Kungataru Ngarang Tulaki Siro Lamani Haidibasiro Lashida Maru in a Padlivana Haukiba Tangahum Tamari English Singaniga Kungatarukta Tawai Tangkul Village Authority Gi Siro Lamada Makoigi area da Security Force Operation Satarana Basang Silakpada Yaning daba apan mapikibagi mayokta akan mamongda Kuki CSO Working Committee Urkhulgi Maikaidigi condemn tarokli Hawai Tangkul sing the pen daba pukpagaloinana Haukiba English singa magasamapan ga maugdraga ni tweding English singa maga maugdraga humdoida Tangkul Kuki conflict ning singladuna Mara Lazidraba Tawai Kuki Belazer sing Asiana Nankibigi Sirol Sita Panbagaloinana English singaniga kungo humdogi August Taraga Nipanda Tawai Kuki Belazer Mara Lazidraba Miyum Harkiba du Kaubalaitiam ignore Tobanga Moeba Wapam Yon Fondorakli Makatana Makoina Tangkul A militant sing Paladuna Haiba Tawai the Lady Makoina Volunteer ni Haijaba Beles volunteer singasi Haiba Mahadev Haiba Zaga farmhouse Asida training Makatana Piri Hebni Haiba elements singina Tawal River being the Gi Zalengbung Teres PD Filfawa Mongnel Zang Mahadev's Haiba Lamiro Masida Haiba Singasigi Makoigi Bunker Sing Sengwa Sakatpiki Wopam Yaunus Pali Makatana Haiba Kuki Lubasina Maral Siraduna Haiba Zaga Sidigi Atarakam Laitana automatic Nungai Pairaga Hanjina Haiba Zalengbung Teres Pildagi position Loraga Numai Kablaki have a wapamasini Loinana Haiba Zalengbung Teres Pildagi position Loraga Sankai Beles Tam Kapsilaki Hainisu Pausnus Makatana Maral City Haiba position Sidigi Marala Jadra Muising the target Tauraduna Matik Saba equip Oiraba binoculars sniper weapons amas Atopa sophisticated weapons sing illumination season Narakanda Braza sing the threat Haiba bunkers na maram Moiraga Mui Satoksin Tauba Amasum Sankai Goltabi Mongnizang Belesta Satoksin Tauba safety oidre have a wapamasini Haiba Tawai Tangkul Beles authority na Maram Sunglay Leighton Aran Wapam Kayama Sandoktuna Koki illegal immigrants in the Pansiladuna Aran Wapam Kayama Sandu E Habisni Masi Denatana Haiba Tawai Tangkul Village na Tauriba Taudosi Manipur Village Authority in Hill Areas Act 1956 Pu Kongoi Nabani Makatana Haukiba Mars Kitang Kungataru English Singaniga Kungatarukta Apunba Combined Operation Mari Super Maha Regiment CRPF Amasum Policing Punna Haiba Sankai Tawai Tangkul Mahadip Amasum Zalengbung Singda Operation Satabamatam the illegally Sanaba bunker Kayama Ati Akai Amasum Tugoyekai Tokibana Mahawk Samuan Hanjalak Padamating Pang Lipu Wapam Yobagalo Makatana Maral Sida Duna Hawkiba April Gitang Ohum English Singaniga Kunga Taruk Pung Amataba Matam da Yuki Amasum Nungdangi Pung Nipanga Makaimuk Taba Matam Nasu Haiba Tangkul Arm militant singna Landa Silaki Hainasu Lan Maral City Aina Yadaba Mong Mahadev Mongnizang Stress Sariba illegal bunker singasi security force in Amada Tuan Binaba Tugai Binaba Wapam Yauna WCK CSO Urkhulgi Maikaidigi Haizarakli Bihar Awang Nungpoki dance team da racial attacks Tarakli Manipur Nagaland Amadi Arunachal Pradesh Tagi performers in the Punchin same dance team Amana Bihar gi Kunung Patna the Liba Langa ki hospital amada leading a mapamadugi Muemana Hangoi Tukutsavi Mata Utuna Awang Nupoki Miyamu Pazadaba Ohi Wata Sisnadana dance team gi Muising a sit on Sindana racial Ebusa Tarakri Awang Nupoki dance team si Patna the Pangtopakal cultural performance amada Serugiana Blakibani Makoi hospital adu the Karikida Musakivano have the house of hobby oina Kangamdri Adubo Taudu Adugi Matanga social media platforms in the viral or Kiba video Amada Nupi Amana dance team gimuation see the positive boy what a season aduna racial attacks at Taboki agency ki Pound of Fongo Matung ina dance team gimuation aduna hospital sigi public washroom the sang na Bahuanabada Nupi aduna dancers in a subusang by Yarehena Thinkibaga Loinana Nasana Sagi identity card putura o Haina Munaki dancers sing aduna Karigidamak Nangonda identity card utkada ribano Haina
ꯌꯥꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤꯅ ꯗꯥꯟꯁꯔꯁꯤꯡ ꯑꯗꯨꯗ ꯆꯤꯟꯀꯤ ꯃꯣꯃꯣ ꯑꯃꯁꯨꯡ ꯆꯥꯏꯅꯤꯁ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕꯒꯤ ꯃꯑꯣꯡꯗ ꯑꯃꯁꯨꯡ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯔꯦꯁꯤꯌꯦꯜ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯗꯥꯟꯁꯔ ꯇꯤꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯈꯣꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗꯒꯤ ꯂꯥꯛꯄꯅꯤ ꯑꯁꯤꯒꯨꯝꯕ ꯔꯦꯁꯤꯌꯦꯜ ꯑꯦꯕꯨꯁꯀꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯇꯠꯇꯅ ꯆꯠꯊꯕꯒꯤ ꯐꯤꯕꯝ ꯂꯩꯔꯤꯕꯁꯤ ꯑꯀꯤꯕ ꯄꯣꯛꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯁꯨ ꯎꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯦ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯁꯤꯒꯨꯝꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯌꯥꯝꯅ ꯆꯠꯊꯔꯤꯕ ꯔꯦꯁꯤꯌꯦꯜ ꯑꯦꯇꯦꯛ ꯑꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯊꯣꯛꯈ꯭ꯔꯦ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯆꯠꯄꯗ ꯑꯀꯤꯕ ꯄꯣꯛꯂꯤ ꯔꯦꯁꯤꯌꯦꯜ ꯑꯦꯇꯦꯛꯀ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯤꯈꯤꯕ ꯂꯩꯈ꯭ꯔꯦ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯌꯥꯝ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯈꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯅꯟꯗꯦꯗ ꯁꯤꯇꯤꯗ ꯈꯨꯠꯊꯣꯛꯅꯕꯗ ꯃꯤꯑꯣꯏ 3 ꯁꯤꯔꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯅꯟꯗꯦꯗ ꯁꯤꯇꯤꯗ ꯌꯥꯅꯗꯕ ꯒꯦꯡ ꯈꯨꯠꯄꯨ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯕꯗ ꯃꯤꯑꯣꯏ 3 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯟꯗꯦꯗ ꯁꯤꯇꯤꯗ ꯂꯩꯕ ꯁꯣꯞꯄꯤꯡ ꯃꯣꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯍꯥꯟ ꯑꯃꯁꯨꯡ ꯉꯔꯥꯡꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:30 ꯇꯥꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ 5 ꯐꯥꯔꯤ ꯅꯟꯗꯦꯗꯀꯤ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯁꯤꯇꯤ ꯑꯕꯤꯅꯥꯁ ꯀꯨꯃꯥꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯁꯥꯗꯥ ꯒꯦꯡ ꯑꯃꯁꯨꯡ ꯁꯥꯏ ꯂꯥꯂꯥ ꯒꯦꯡꯒꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕꯅꯤ ꯈꯨꯠꯊꯣꯛꯅꯕ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯑꯊꯧꯕ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯦꯁꯄꯤꯅ ꯍꯥꯏꯈꯤ ꯈꯨꯠꯊꯣꯛꯅꯕ ꯑꯗꯨꯗ ꯃꯤꯑꯣꯏ 2 ꯈꯨꯗꯛꯇ ꯁꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯑꯃꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯁꯣꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯁꯣꯛꯄ ꯑꯗꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯒꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯈꯤ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯑꯦꯇꯦꯛ ꯇꯧꯔꯝꯕꯗꯒꯤ ꯃꯍꯥꯛꯁꯨ ꯁꯤꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯔꯤꯖꯤꯠ ꯁꯤꯡꯍ ꯁꯌꯦꯗ ꯑꯕꯤꯁ ꯑꯃꯁꯨꯡ ꯃꯣꯍꯝꯃꯗ ꯑꯔꯕꯥꯁ ꯀꯧꯏ ꯍꯥꯏꯅꯁꯨ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤ ꯄꯨꯂꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯒꯦꯡ ꯈꯨꯠꯄꯨ ꯑꯅꯤꯁꯤ ꯃꯇꯝ ꯀꯌꯥꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯃꯨꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯦꯁꯄꯤꯅ ꯍꯥꯏꯈꯤ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯟꯅ ꯃꯤꯑꯣꯏ 5 ꯐꯥꯔꯤ ꯑꯃꯁꯨꯡ ꯗꯣग ꯁ꯭ꯀ꯭ꯋꯥꯗꯀ ꯂꯣꯏꯅꯅ ꯂꯣꯀꯦꯜ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆ ꯑꯃꯁꯨꯡ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯇꯤꯝꯁꯤꯡꯁꯨ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯁꯤꯅꯥ ꯀꯩꯊꯦꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯁꯤꯗꯦꯟꯠꯁ ꯔꯤꯄꯣꯔꯠ ꯇꯥꯡ 4/3/2023 ꯉꯔꯥꯡ ꯊꯥꯗꯣꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯈꯛꯇꯪ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯒꯤ ꯆꯥꯎꯔꯥꯛꯅ ꯄꯨꯡ ꯑꯌꯨꯛꯀꯤ 7 ꯇꯥꯕ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁ ꯒ꯭ꯔꯨꯞ ꯑꯃꯅ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯕꯥꯎꯟꯗꯔꯤ ꯁꯤꯅꯥ ꯀꯩꯊꯦꯜ ꯚꯤꯂꯦꯖ ꯁꯥꯎꯊ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯂꯣꯝꯗ ꯀ꯭ꯔꯣꯁ ꯇꯧꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯏꯍꯪ ꯔꯤꯚꯔ ꯇꯥꯅ ꯑꯃꯨꯛ ꯀ꯭ꯔꯣꯁ ꯇꯧꯁꯤꯟꯈꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯒ ꯚꯤꯂꯦꯖꯇ ꯏꯌꯔ ꯁꯣꯠ ꯔꯦꯟꯖꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯈꯤ ꯍꯥꯏꯔꯤ ꯕꯪꯀꯔ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯅ ꯋꯥꯔꯅꯤꯡ ꯁꯣꯠ ꯑꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯛꯈꯤ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯂꯦꯞꯅꯕꯒꯤ ꯃꯈꯥ ꯇꯥꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯋꯥꯐꯝ ꯌꯥꯎꯅꯁꯨ ꯄꯜꯂꯤ ꯃꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯈꯤꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯆꯞ ꯆꯥꯕ ꯗꯤꯇꯦꯜ ꯂꯩꯇꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡ ꯂꯧꯕꯨꯛꯇ ꯂꯩꯈꯤ ꯍꯥꯏꯕꯁꯤ ꯄꯨꯝꯂꯥ ꯂꯥꯜꯂꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯤꯚꯤꯂꯤꯌꯟꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯥꯏꯠ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯗ AT ꯌꯨꯅꯤꯠ 34 ꯍꯩꯉꯥꯡꯒꯤ ꯇꯦꯡꯒꯣꯂꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯥꯖꯕ ꯅꯨꯃꯤꯠ ꯂꯩꯅꯤ ꯃꯐꯝꯅ ꯅꯤꯂꯀꯨꯊꯤ